State asida dengue laina na maram oiduna sikiba punba meeoi masing mari sukre. State Malaria Officer Dr. S. Priyo Kumar gi office tigi fangba official data gi matung inna chahi sigi January gi tang amadagi houraga chatliba thaa sigi tang tara phaobada laina asina maram oiduna Imphal West district meeoi ahum aduga Bishnupur district tigi meeoi ama punna meeoi mari Leikhidre. Data sigi matung inna hauzik phaobada Imphal West district ta laina asigi case masing khwaidagi yamna chamapan ga kuntra ni pan thengnakhre. Masigi mathangda Imphal East district ta case chaniga marifu manga Thaobal district ta case nimfu humdoi, Kaksing district ta case kun humdoi, Kangpokpi district ta case manga, Chandel district ta case mari, Senapati None amasung Ukhrul district singda case ahum, Tamenglong district ta case ani amasung Kamzong district ta case amathengnaki. Masiga loinana state asida apunba dengue ge case masing listing amaga chohum yankhai humdoi sukre. Nakalamaromda Tengnopal, Churchandpur, Ferzol amasung Ziribam district singdade hauzik phaobagi oina dengue case amata thengnadri. Makhatana Jennimsdagi fangba report ki matung inna thaa sigi tang tara khaktada apunba case nimfu thengnaki. Masigi manungda Imphal West tagi kun, Imphal East tagi tarataret, Kaksing district tagi ahum amasung Thaobal district tagi case anini oirakliba fiba masigi yenglaga laina asibu lakshinaba authority gi maikei dagi su checkchin thorang lokhatpaga loinana mafum kayada laina asidagi ngakthoknaba mathau taba thabak singa loinana fogging gi thabak sing paikhatli hairi.